Manipur thokliba irang asidi India lengakna lefandriba makai loiba nairoi makoigi policy ni miyamgi ihausu makoina thugaina ba hotnaba makoigi pandamni maramaduna furup kuding mangna amatta oiduna India lengakki mawong tandaba thausil asigi mayokta lepminasi haina coordinating committee on Manipur integrity COCOMI Convenor Dhiren na phongdokre kuki militant singi mathakta military crackdown to India lengakna proxy war lefalu haina tongan mamafamda wakat mifam chathabagi manungchanna ngasi COCOMI gimityang makada all fumlaw apunba mayran pilup ka khutsamnaraga all fumlaw community hall da wakat mifam chathakibada Dhiren na phongdokhibani mahakna makhata na hai English ngani kunhumdoi gi me ahumdagi thokliba irang asida Manipur asi karamba fibam amada laihallabage haiba asi aikhoi nainaba chumi Manipur gi issue asidi India lengaki policy magi makhada thokhanbani masi lefan ba haiba asi makhoi gi makhuta lei makhoi ni irang loisinba pamde Asigumba thausil asigi mayokta lamdam asida khundaminariba furup sing amata oiduna akanba democratic oiba khongjang sing changsinba mathau tagani masidasu India lengakna thugaina ba honarakani madudai khoina yeknaba si kanano haiba khangminaba su mathau tagani furup masel hatna hanba makhoigi proxy army na lamdam asida mihat mipun chotha hanba si khudakta lepnaba hanna hotna famthoi mitai koki amadi naga koki mathang hatna hali Manipur gyapun madu thugairaga makoina apamba tauna ba honari asigumba fataba thausilda aikhoi yaudana ba honaminasi haikhi amaramda COCOMI gi mityang makhada yangangpopi bazar da madi langmaithel apunba mera paibina susinduna langmaithel community hall da suwakat mifam chathakhi wakat mifam singadu da proxy war India lengakna lefalu kuki terrorist singi mathakta military crackdown chathau miyamgi wahang taret ki paukhum lengakna piyu haibana chingba kholau kaya su laukhi Unity Manipur ki apun bagi panggan se macet thong thugaira kanda lengak pairi ba lengak mapuna miyam ki kholau democratic oibum kholau singa se mating thong lawbo ngamandra kanda makoina puning mo mai kai da miyam singa se hoining mo mai kai da hoiraga chatpa ngami tongan ba agency mayam ma si narakanda miyam ki pangal thona se taptha na ba tudin na ba hona ba sinamara morakanda masigi manung sena haukiba 2023 ki May gi ahumdagi horiba ngasi crisis ase masisu mathigi manung seliena hek hobodagi hona COCOMI na hairaga lae bai mai bel hatna ba amasung lan na kaidongoida manglom da sangsin bagi lambi leite miyam gi mai ko lena ko na paikala badamu turum singa matu yani da kundo pai bese lena ko da democratic ko ya miyam ko kalo miyam gi pressure pi pai bese na miyam gi tanai ko bang ba ko ni miyam da na toromba policy program singa do madu ko ngani ko ngani